मपुरोइबना जेलदा लेख्रगा लोइनबीना सीएम ओइखे नीतीश बिहार की चीफ मिनिस्टर नीतीश कुमार ना ngasi maming di panba tawdana RJD gi leadership ta attack tawraduna mapuroibana jelda laikraga mahaki loina bina mamangda chief minister oiki haina phongdokre mahakna Rashtriya Janata Dal gi lusingba Lalu Prasad amasung mahaki loina be Rabri Dedi ga mari lainana haikibani Janata Dal United ki lusingba Nitish na RJD na sasan tawringaida law and order ki phibam phatkide haina claim tawkhe Matai Manau na palingai matamda oikiba phibam adu miyam pumnamangna khangnarabani crime kaya thoki numidangi matamda mi mapan thoknaba ngamkhide aikoina miyam gi seva tawnabagi khudongchaba phanglakpa matamda sector pumnamakta chakhot thorang gi thabak chathari haina chief minister na Aurangabad district ke Rafiganj amasung Gaya district ke Sergati da pangthokiba mikhal gi rally sing da haikhe Loina bi Rabri na chief minister oikiba matamda nupi singi oiba chakhot thorang karisu tawkhide adubu aikhoi gi sasan matam asidade rural local body singda nupi singi damak chada yankhai gi changda reservation tawre haina JDU gi lusingba sina claim tawkhe mahak na hai mahaki sasan matam asida samaj ki section amata mirai ba leite amade samaj ta sotharaba singi damak akhana ba thabak kaya paikhatle ngasidi laibak asigi khakta natana malemna Bihar da tongnari ba thabak sing asida midyang tanare amadi mi kharadi aran ba thina bahona bada mathok sinari haina chief minister asin haikhe mahaki government na nupi singda sakti pi bagi thabak tagi hendoktuna minority community singi chakhot thorang singi damak thabak tawri haina Nitish na haikhe mapa laibak amatana India gi lam machet ama phauba loksinba ngamloi haina home minister Amit Shah na laibak miyam da wasakre Yumthangnana leiriba China, Pakistan amasung Nepal yauba mapal gi leibak amatana India gi lam machet ama phauba loksin basungam ngamloi amadi kanagumba mapal leibak na Indian territory gi lam loksin na bahona raglabadi Modi sarkar na sapsana thengnagani haina Union Home Minister Amit Shah na miyam mangda wasakre haina agency gi pauna phongdokli Minister Amit Shah na ngarang television news channel amaga unabada China ga yumthangnaduna leiriba Indian Union gi Eastern Ladakh sector da namduna haijilaklaga China gi lanmi PLA na India gi lam loksinaba lepa naidana thorang tawriba sida tumina yengduna leiba ngamloi yariba makai leibak ani gi marakta military gi amasung diplomatic ki thakta wari sanaduna Chinese army sing makoi gi leibak ta handokhinaba kanna honagani leibak asigi sovereignty amadi security ningthina ngak senduna thamba haibasi sarkar asigi pandamni haina sarkar gi oiba comment pi ki hairi Handakta Indo-China gi border tension wangna lainari ngai cherak asida China gi president Xi Jinping na India da singnaba wakhalon ama sagatpo oina LAC wangmada phara khulai kaya amadi missile chingba install tawduna leiriba makhoi gi army troop PLA da Eastern Ladakh sector sokna lan gi damak sem sanaba instruction pi khibagi matangda react tawba oina Amit Shah na comment pi khibani haina agency gi paw adu da palle Sayol ama muki mamangda News 18 group haina khangnaba TV channel amaga interview tawbagi program amadasu Home Minister masamak na India gi lam insi ama phauba yumthangnaba leibak na loksinba ngamloi amade leibak asigi defense forcing na sovereignty amasung border ngak senbagi akanba thabak paikhatle haina phongdokhrabani haina Home Minister na nahongna ningsingki haukiba October 16 da China amadi India gi corps commander gi thakta pung 12 subna border issue gi matangda taret super round gi wari sanakhiba duda India gi maikai dage LAC paringa nakna deploy tawriba Chinese army sing khongpham handoktrabade hudong chagadaba numit amada Chinese army gi mathakta lapna handokhinaba action chathaba horagani haina mangjauna na propose pi khrabani haina Amit Shah na TV channel gi mihut ko unakhiba duda paudam khe China na deploy tawriba army troops sing thengnaba ngamgadaba India gi masing yamlaba lanmi lising yangkhai muk ngamkhai paringda sakti leiraba khulai missile amadi fighter jet singa kona na thorang tawre Defense Minister Rajnath Singh amasung Foreign Minister S Jaishankar gi maikai dage Chinese authority da mangjauna na Chinese troops singi khongpham handoknaba aroiba appeal phauba tawkhrabani haina Home Minister na makha takhi Ladakh ki Demsokta army na China gi lanmi ama pharure amuk halankhre ngasi Eastern Ladakh ki Demsok sector da Chinese People's Liberation Army gi corporal ama phare mahak line of actual control LAC gi paringda phaidun leirambani haina Indian Army na phongdokre Chinese lanmi adu Wangyalong kawe
mangonda oxygen sanaba potlam amasung masa lumnaba phirol yauna mathau taba medical gi oiba mateng pikre sahi asigi me thagi angan basaruktage tha manga ro muknaduna lakhiba matungda Indian amasung Chinese army na Demsok sector yauna Stern Ladakh ta leiba LAC paringda lanmi lising yankhai romna ngak sel chathanari army na hai PLA gi lanmi adu tawpham thokpa thabak pumnamak laukhatlaba matungda amuk halankhre Corporal Wangyalong Koba PLA gi lanmi corporal adu LAC da lerambadagi ngasi Stern Ladakh ki manung chanba Demsok sector da phaki haina army na thokpa serol amana haiki ka hena wangba amasung climate ki phibam phattaba mafam aduda awaba taraba PLA gi lanmi aduda oxygen sanaba potlam amasung masa sagatnaba phirol pi ki haiki army gi warol aduna hai mangkhraba lanmi adugi khongul linaba PLA na haijarakpa laiki protocol singi matung inna formality sing mapung phana loiraba matungda mahak susul moldo meeting point ta leiba Chinese official sing da hankragani source singi matung inna Chinese People's Liberation Army gi lanmi aduda matau karamna mahak India gi maikei da sanglakhiwano haina wahang pahung tawki haiki Fiji da Taiwan gi diplomat ama China gi official singa khatnawada asok apan nangle satliwa tha asigi angan basarukta Fiji da Taiwan gi diplomat ama China gi official singa khatna chainawagi thokdokta asok apan nangle haina Taiwan gi senior official amana phongdokre Taiwan gi deputy foreign minister Hari Seng na Taipei da leiba lawmaker singda phongdoki ba wafam amada Fiji da leiriba Chinese embassy dagi uninvited oiba diplomat ani adu October gi tang 9 da Suvada Taiwan National Day celebrate tawringai da thadokuna satkinawagi wafam khanghalli makhoina atopa guest singa photo kapagi thawong chatharakpadagi satkinawagi wafam adu khanghankibani Taiwan gi official singa muknaraba matungda Chinese diplomat sing aduna physical gi oina muknawagi thawong sing chatharakhi masina maram oiraga Taiwan da leiba Fiji gi diplomat ki staff ama asok apan nangkhi mahak makok ta sokpadagi hospital da layeng nawagi tangai phadaba lei Taiwan gi foreign ministry nadi China na chatharakli ba thawong adu maram chadana kaihobagi oiba thawong ni hairi masina rule of law thugaibaga loinana civilized oiba lamchat sajat na te hairi China gi diplomat sing aduna social median singbada China gi policy adu sagatpagi thawong sing chatharakhi China na uncivilized oiba mawongda woke warrior gi oiba policy sathaduna Fiji da leiba Taiwan gi diplomat singda asok apan nangan kiwa adu akan ba mawongda condemn tawi haina Taiwan gi foreign minister Joseph Wu na phongdokli Taiwan malem gi oina afaba force amani maram aduna aikhoibu kihalaga khaksat kadava natte China gi foreign ministry gi spokesman Zhao Lijian na haikibada allegation adu achumba wafam natte Taiwan na makhoi gi diplomat asok apan nangle hairibadu semjin sajin bani hairi